All India Radio Imphal approve Touraba Eshei Mayek Ebasingi Lup Oiriba Sheirengbasingee APUNBA Lup SHAL gi MAPOK KUMON ga mari LEINANA CHAHI KHUDINGGI PEEBA mana PHANGADABASINGI MING LAOTHOKHRE ngarang July gi tarik kunda SHAL gi President Dr. Sagol Sem Ibungo Chowna ngapigani Ingo Chowbana preside tawduna Manipur Literary Society da pangthokpa executive mifam da mana PHANGADABASING asi khangatkibani CHAHI asigi Sairengba Lyricist of the Year Rasmani Nongthomba amadi ani subada moirangthe manihar CHAHI asigi Saivanba Music Composer of the Year S.A. Subasarma amadi Maisnam Piki CHAHI sigi Saisakpa Singer of the Year Khaidem Thoiba amadi Ningombam Rupachandra Piragani Loinana Eshei Mayek ki Larikta PEEBA Sagol Se Manihar Singh amasung Ningthongjam Muktamani Devi Ningsing Mana Lisingani Kunmarina Rajendra Okam 2025 kina Khangemba Ibet Ton amadi 2026 na Salam Tombada Piragani Moirangtem Pisak amasung Moirangtem Tombi Ningsing Manana Yumnam Devzani Lairik Thamoi Sida Piragani Sel Sakhangche Shol amadi Memonto Yauba Mana Singasi Lakliba August ki tarik kulumdoida pangthokadaba sal gi tara truk suba mapok kuman gi tharomda yenthokani hairi loinana donesor konsamna editor oiduna puthokadaba Eshei Sairengi Lairik Saitharol tara tretsu nimitida fongani hairi ngara pangthokkiba executive member singi mifamaduda Eshei amadi film gi lamda saknaidaba director Oken Amakchamna manu matam chadana laikidabada sal gi maikei digi minute ani tumina leptuna awaba fongdoki